ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯅꯤꯡꯊꯧꯖꯝ ꯕꯤꯀꯥꯁꯁꯤꯡꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯃꯣꯅꯤꯀꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯊꯥꯕꯤꯔꯛꯏꯕ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯤꯖꯔꯛꯂꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯋꯥꯔꯤ ꯑꯁꯦ ꯑꯩꯅ ꯆꯍꯤ 8ꯃꯨꯛ ꯁꯨꯔꯛꯄ ꯃꯇꯝꯗꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯗꯣ ꯍꯞꯇꯥ ꯑꯃꯃꯨꯛ ꯅꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯂꯩꯇꯦ, ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ꯫ ꯌꯨꯝꯗ ꯅꯤꯅꯦ ꯑꯅꯤꯒ ꯃꯃꯥꯒ ꯑꯩꯒ ꯏꯅꯥꯎꯅꯨꯄꯤ ꯑꯅꯤꯒ ꯂꯩ꯫ ꯄꯨꯄꯨ ꯅꯥꯕꯗꯣ ꯅꯣꯡꯃꯗꯤ ꯄꯨꯄꯨꯒꯤ ꯃꯅꯥꯎꯅꯨꯄꯥ ꯄꯨꯄꯨ ꯇꯣꯝꯕꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯅꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯕꯨ ꯁꯦꯟꯅꯅꯕꯒꯤꯗꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 1:30ꯃꯨꯛ ꯇꯥꯕ ꯑꯗꯨꯋꯥꯏꯗꯅꯤ ꯄꯨꯄꯨꯅ ꯃꯅꯥꯎꯅꯨꯄꯥ ꯇꯣꯝꯕꯗꯨꯗ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯀꯦ, ꯌꯥꯝꯅ ꯁꯥꯏ ꯍꯥꯏꯗꯨꯅ ꯄꯨꯄꯨꯗꯣ ꯃꯄꯥꯟꯗ ꯄꯨꯄꯨꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯄꯨꯊꯣꯛꯄꯤꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯄꯨꯄꯨꯁꯨ ꯇꯨꯝꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯨꯄꯨ ꯇꯣꯝꯕꯗꯤ ꯇꯨꯝꯈꯤꯔꯝꯗꯦ꯫ ꯄꯨꯄꯨꯕꯨ ꯁꯦꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯕ ꯑꯗꯨꯋꯥꯏꯗꯅꯤ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯀꯀꯥ ꯑꯃ ꯃꯅꯤꯡꯗ ꯈꯣꯡ ꯍꯥꯝꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯏ꯫ ꯈꯣꯡ ꯍꯥꯝꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯗꯣ ꯂꯧꯕꯨꯛ ꯂꯣꯝꯗ ꯆꯠꯈꯤ ꯍꯥꯏ꯫ ꯀꯀꯥꯅ "ꯏꯄꯟꯊꯧ, ꯏꯄꯟꯊꯧ" ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯕꯗꯁꯨ ꯈꯨꯝꯂꯝꯗꯅ ꯄꯨꯄꯨꯗꯣ ꯑꯗꯨꯃꯛ ꯆꯠꯈꯤ ꯍꯥꯏ꯫ ꯀꯀꯥꯗꯣ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯈꯜꯂꯗꯨꯅ ꯌꯨꯝꯂꯣꯝꯗ ꯃꯥꯏ ꯃꯅꯤꯡ ꯑꯣꯜꯂꯝꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯄꯨ ꯇꯣꯝꯕꯅ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯗꯣ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯍꯧꯗꯣꯛꯅꯔꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯄꯨꯂꯞ ꯍꯧꯒꯠꯂꯤ꯫ ꯌꯨꯝꯊꯪꯅꯕ ꯑꯃꯁꯨꯡ ꯁꯥꯒꯩꯒꯤ ꯀꯀꯥ ꯕꯥꯆꯧ ꯍꯣꯏ ꯃꯌꯥꯝ ꯂꯣꯏꯅ ꯂꯥꯛꯅꯔꯦ꯫ ꯀꯀꯥꯅ ꯃꯥꯏꯕ ꯀꯧꯕ ꯆꯠꯂꯤꯀꯥꯟꯗꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯗꯣ ꯃꯥꯏꯕ ꯌꯧꯔꯛꯇ꯭ꯔꯤꯀꯥꯟꯗ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯀꯀꯥꯒ ꯃꯥꯏꯕꯒꯁꯨ ꯌꯧꯔꯛꯑꯦ꯫ ꯃꯥꯏꯕꯗꯨꯅ ꯄꯨꯄꯨꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯌꯦꯡꯕꯗ "ꯁꯤꯗꯤ ꯌꯥꯔꯔꯣꯏ" ꯍꯥꯏꯔꯛꯏ꯫ ꯃꯥꯏꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯤꯅꯦ ꯃꯃꯥ ꯑꯩꯈꯣꯏ ꯂꯣꯏꯅ ꯀꯞꯄꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯒ ꯄꯨꯄꯨꯒꯤ ꯃꯊꯧ ꯃꯉꯝ ꯇꯧꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯕꯕꯥꯗꯤ ꯌꯧꯕ ꯅꯪꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯝꯗꯨꯗꯗꯤ ꯐꯣꯟ ꯄꯥꯏꯅꯗꯕꯅꯤꯅ PCOꯗ ꯐꯣꯟ ꯇꯧꯕ ꯉꯥꯛꯇꯅꯤ꯫ ꯕꯕꯥꯁꯨ ꯅꯨꯃꯤꯠꯇꯨꯗꯗꯤ ꯑꯗꯨꯝ ꯂꯥꯛꯏ꯫ ꯄꯨꯄꯨꯒꯤ ꯊꯕꯛ ꯊꯧꯔꯝꯗꯤ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯕꯕꯥꯁꯨ ꯄꯨꯄꯨꯒꯤ ꯊꯕꯛ ꯊꯧꯔꯝ ꯂꯣꯏꯔꯒ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯕꯥ ꯍꯦꯛ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯇꯝꯅꯕ ꯍꯧꯔꯛꯏ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯩꯈꯣꯏꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯇꯧꯅꯔꯤ ꯀꯥꯟꯗꯅꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤ ꯂꯩꯕ ꯀꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯇꯥꯈꯤ꯫ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯁꯅꯥꯃꯍꯤ ꯀꯥ ꯇꯝꯅ ꯌꯦꯡꯕ ꯂꯥꯛꯅꯩ꯫ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯅꯤꯅꯦ ꯑꯅꯤꯒ ꯃꯃꯥꯒꯅꯅꯤ ꯌꯦꯡꯕ ꯆꯪꯈꯤꯕ ꯑꯗꯣ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯔꯝꯗꯕ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯀꯤꯅꯕ ꯑꯃꯗꯤ ꯑꯗꯨꯝ ꯄꯣꯛꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯦ꯫ ꯑꯩꯈꯣꯏ ꯐꯃꯨꯡꯗ ꯇꯨꯝꯃꯁꯤ ꯍꯥꯏꯗꯨꯅ ꯆꯪꯅꯔꯤ꯫ ꯑꯩꯅꯦ ꯅꯤꯅꯦ ꯑꯅꯤꯒ ꯇꯨꯝꯃꯤ꯫ ꯃꯃꯥꯒ ꯏꯅꯥꯎꯅꯨꯄꯤ ꯑꯅꯤꯒ ꯇꯨꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯕ ꯑꯗꯨꯋꯥꯏꯗꯅꯤ ꯑꯩꯈꯣꯏꯅ ꯇꯨꯝꯃꯤꯕ ꯀꯥꯗꯨꯒꯤ ꯎꯄꯨ ꯑꯗꯨꯗꯒꯤ ꯃꯤ ꯑꯃꯅ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯂꯧꯊꯣꯛꯄ ꯆꯤꯡꯊꯣꯛꯄ ꯀꯌꯥꯃꯔꯨꯝ ꯑꯃ ꯇꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯀꯥꯟꯗꯨꯗ ꯅꯦꯇꯣꯟꯅ ꯏꯃꯥꯗ "ꯏꯅꯝꯃ" ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯛꯂꯝꯕ ꯃꯌꯥꯝ ꯑꯗꯣ ꯀꯔꯤꯃꯠꯇ ꯑꯃꯨꯛ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯊꯥꯡꯃꯩ ꯄꯨꯗꯣꯟ ꯆꯨꯈꯠꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯈꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯅꯤꯅꯦ ꯑꯅꯤꯒ ꯃꯃꯥꯒ "ꯀꯔꯤꯅꯣꯅꯦ" ꯍꯥꯏꯗꯨꯅ ꯀꯤꯕ ꯀꯌꯥꯃꯔꯨꯝ ꯑꯃ ꯍꯧꯔꯛꯏ꯫ ꯅꯨꯃꯤꯠꯇꯣ ꯑꯗꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯑꯃꯨꯛ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯍꯨꯝꯅꯤ ꯁꯨꯕꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯗꯅꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤ ꯀꯥꯗꯨꯗ ꯑꯉꯥꯡ ꯃꯆꯥꯅ ꯒꯥꯔꯤ ꯊꯧꯕꯒꯤ ꯃꯑꯣꯡꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯅꯤꯅꯦ ꯑꯅꯤ ꯃꯃꯥ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯨꯡꯒꯤ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯆꯤꯡꯊꯣꯔꯛꯄ ꯊꯨꯒꯥꯏꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯔꯛꯏ꯫ ꯑꯩꯈꯣꯏ ꯀꯤꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯃꯥꯅ ꯅꯦꯇꯣꯟꯗ "ꯇꯣꯟꯗꯣꯟꯕꯤ" ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯅꯤꯅꯦꯁꯨ "ꯏꯅꯝꯃ". ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯈꯣꯏ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯃꯛ ꯉꯥꯏꯍꯥꯛ ꯂꯩꯇ ꯇꯝꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯃꯥꯒ ꯅꯤꯅꯦ ꯑꯅꯤꯒ ꯋꯥꯔꯤ ꯈꯟꯅꯔꯝꯃꯤ꯫
ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯅꯦꯇꯣꯟꯅ ꯑꯩꯈꯣꯏꯒꯤ ꯇꯥꯇꯣꯟꯒ ꯇꯥꯟꯅꯔꯁꯦ ꯍꯥꯏꯔꯛꯏ꯫ ꯃꯃꯥꯁꯨ ꯍꯣꯏ ꯇꯥꯟꯅꯔꯁꯦ, ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ, ꯑꯗꯣ ꯅꯣꯡ ꯅꯤꯅꯤꯗꯤ ꯌꯦꯡꯈꯤꯁꯦ꯫ ꯅꯤꯅꯦ ꯑꯅꯤꯁꯨ ꯍꯣꯏ ꯍꯣꯏ ꯃꯑꯣꯡ ꯌꯦꯡꯈꯤꯁꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯇꯥꯇꯣꯟ ꯍꯥꯏꯔꯤꯕ ꯑꯁꯦ ꯃꯥꯏꯕꯅꯤ, ꯌꯥꯝꯅ ꯐꯥꯎꯕ ꯃꯥꯏꯕꯅꯤ, ꯍꯧꯖꯤꯛꯁꯨ ꯃꯃꯤꯡ ꯆꯠꯂꯤꯕ ꯃꯥꯏꯕ ꯑꯃꯅꯤ꯫ ꯋꯥ ꯈꯟꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡꯗꯤ ꯀꯔꯤꯁꯨ ꯑꯃꯨꯛ ꯇꯧꯔꯛꯇꯦ꯫ ꯑꯩ ꯅꯨꯃꯤꯠꯇꯣ ꯏꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯏꯁꯥꯁꯨ ꯌꯥꯝꯅ ꯁꯥꯏ꯫ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯅꯤꯅꯦ ꯑꯅꯤꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯏ꯫ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩꯗꯤ ꯑꯗꯨꯃꯛ ꯇꯨꯝꯃꯤ꯫ ꯑꯩꯒꯤ ꯏꯁꯥ ꯁꯥꯕꯗꯣ ꯃꯃꯥꯅ ꯏꯁꯤꯡ ꯑꯆꯣꯠꯄ ꯐꯤ ꯑꯃ ꯄꯥꯏꯔꯒ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯊꯝꯃꯤ꯫ ꯑꯩꯅ ꯃꯃꯥꯗ ꯃꯃꯥ, ꯃꯪꯗ ꯕꯨꯕꯣꯛꯁꯨ ꯄꯨꯄꯨꯁꯨ ꯌꯥꯝꯅ ꯎꯏꯌꯦ꯫ ꯃꯃꯥꯅ ꯅꯪꯁꯦ ꯍꯟꯗꯛ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯌꯥꯝꯅ ꯂꯣꯜꯂꯦ, ꯀꯔꯤ ꯇꯧꯔꯕꯅꯣꯁꯨ ꯈꯪꯗꯦ꯫ ꯅꯍꯥꯟꯗꯒꯤ ꯈꯔꯒ ꯀꯤꯔꯒ ꯂꯩꯔꯝꯕꯒ ꯃꯃꯥꯗꯣ ꯍꯦꯟꯅ ꯄꯥꯈꯠꯄ ꯀꯤꯕ ꯀꯌా ꯑꯃꯁꯨ ꯐꯣꯛꯂꯛꯏ꯫ ꯃꯃꯥꯅ ꯑꯩꯒꯤ ꯏꯁꯥꯁꯦ ꯅꯣꯡꯃꯒ ꯍꯧꯗꯣꯔꯛꯏ ꯍꯥꯏ꯫ ꯃꯃꯥꯅ ꯍꯧꯗꯣꯔꯛꯄ ꯑꯗꯨꯗ ꯑꯩꯅ ꯀꯔꯤ ꯇꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ, ꯅꯪ ꯇꯨꯝꯃꯤꯗꯣ ꯐꯖꯅ ꯇꯨꯝꯃꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯊꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯥꯁꯨ ꯇꯨꯝꯃꯒꯦ ꯍꯥꯏꯗꯨꯅ ꯍꯤꯞꯊꯔꯛꯄꯒ ꯆꯥꯛꯈꯨꯝꯂꯣꯝ ꯊꯪꯕ ꯊꯣꯡꯖꯤꯟꯄꯥꯟ ꯅꯥꯀꯟꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯣ ꯃꯃꯥꯅ ꯎꯔꯦ꯫ ꯃꯃꯥ ꯌꯦꯡꯉꯤꯀꯥꯟꯗꯅꯦ ꯑꯩꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯑꯩꯅ ꯃꯃꯥꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯉꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯈꯪꯉꯤ꯫ ꯃꯃꯥꯅ ꯀꯩꯁꯨ ꯇꯧꯗꯦ, ꯅꯪ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ? ꯇꯨꯝꯃꯨ ꯇꯨꯝꯃꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯤꯅꯦ ꯑꯅꯤꯁꯨ ꯑꯩꯒ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯇꯥꯗꯨꯅ ꯅꯦꯆꯧꯕꯤꯅ ꯀꯔꯤ ꯇꯧꯔꯦ? ꯃꯃꯥꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯅꯝꯃ꯫ ꯑꯁꯨꯝꯅ ꯃꯃꯥꯍꯣꯏꯁꯨ ꯅꯤꯅꯦꯍꯣꯏꯁꯨ ꯉꯥꯏꯍꯥꯛꯇꯤ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯆꯐꯨ ꯁꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯅꯤꯅꯦꯍꯣꯏꯁꯨ ꯇꯥꯏ, ꯑꯗꯨꯕꯨ ꯂꯥꯎꯗꯨꯅ ꯉꯥꯡꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯃꯥꯁꯨ ꯇꯥꯔꯤꯕꯅꯦ, ꯑꯗꯨꯕꯨ ꯃꯃꯥꯁꯨ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛꯈꯨꯝꯒꯤ ꯀꯣꯜ ꯂꯤꯛꯁꯤꯡꯗꯣ ꯂꯪꯈꯥꯏꯕ ꯆꯈꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯛꯏ꯫ ꯀꯤꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯅꯦꯆꯧꯕꯤꯒ ꯅꯦꯇꯣꯟꯒꯅ ꯃꯈꯣꯜ ꯍꯧꯅ ꯂꯥꯎꯔꯛꯏ, ꯏꯅꯝꯃ ꯏꯅꯝꯃ ꯃꯩ ꯊꯥꯜꯂꯣ꯫ ꯏꯃꯨꯡꯗꯨꯗꯒꯤ ꯅꯦꯇꯣꯟꯅ ꯂꯥꯎꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯤꯠ ꯆꯤꯡꯗꯨꯅ ꯍꯧꯒꯠꯂꯦ꯫ ꯑꯩꯁꯨ ꯏꯅꯥꯎꯅꯨꯄꯤꯁꯨ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯤꯕꯅ ꯏꯁꯥ ꯑꯁꯦ ꯊꯛ ꯊꯛ ꯅꯤꯛꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯅ ꯊꯥꯡꯃꯩ ꯄꯨꯗꯣꯟ ꯑꯗꯣ ꯆꯨꯞꯈꯠꯇꯨꯅ ꯅꯤꯅꯦ ꯑꯅꯤꯒ ꯃꯃꯥꯒ ꯆꯥꯛꯈꯨꯝ ꯆꯪꯉꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯈꯤꯗꯦ꯫ ꯃꯃꯥ ꯑꯃꯁꯨꯡ ꯅꯤꯅꯦ ꯑꯅꯤꯗꯣ ꯌꯥꯝꯅ ꯉꯛꯅ ꯀꯤꯈꯤ꯫ ꯑꯍꯤꯡ ꯑꯗꯣ ꯇꯨꯝꯕ ꯌꯥꯗꯕ ꯃꯈꯩ ꯅꯣꯡ ꯉꯥꯟꯈꯤ꯫ ꯅꯣꯡ ꯉꯥꯜꯂꯒ ꯃꯃꯥꯒ ꯅꯤꯅꯦ ꯑꯅꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯩꯈꯣꯏꯁꯨ ꯇꯥꯏ꯫ ꯅꯦꯇꯣꯟꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯆꯥꯛ ꯉꯟꯅ ꯆꯥꯔꯒ ꯃꯈꯥꯔꯣꯝꯗ ꯇꯥꯇꯣꯟ ꯍꯣꯏꯗ ꯆꯠꯂꯁꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯌꯧꯔꯛꯂꯦ꯫ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯉꯒ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯦ꯫ ꯃꯃꯥꯒ ꯅꯤꯅꯦ ꯑꯅꯤꯒ ꯃꯃꯥꯅ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯔꯒ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯊꯣꯛꯂꯛꯄꯗꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯅꯨꯄꯤ ꯂꯥꯏ ꯅꯨꯡꯁꯤꯠ ꯂꯩꯕ ꯏꯕꯣꯛꯇꯣ ꯊꯣꯡꯒꯥꯜꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯊꯟꯇꯅꯤ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤꯕ ꯑꯗꯣ꯫ ꯅꯣꯏꯗꯤ ꯀꯥꯏꯗꯅꯣ ꯅꯨꯡꯗꯥꯡ ꯊꯦꯡꯉꯀꯥꯟꯁꯤꯗ ꯑꯉꯥꯡꯁꯤꯡ ꯄꯨꯂꯞ ꯄꯨꯔꯒ ꯅꯣꯡꯒ ꯆꯨꯕꯁꯤꯗ ꯍꯥꯏꯔꯛꯏ꯫ ꯅꯦꯇꯣꯟꯅ ꯑꯁꯤꯗ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣই ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯏꯕꯣꯛꯇꯣ ꯊꯣꯡꯒꯥꯜꯗ ꯃꯇꯣꯝꯇ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕ ꯑꯗꯣ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯦꯞꯄꯒ ꯂꯩꯍꯧꯏ꯫ ꯑꯩꯈꯣই ꯃꯥꯏꯕ ꯇꯥꯇꯣꯟꯒꯤ ꯃꯌꯨꯝ ꯌꯧꯔꯦ꯫ ꯃꯃꯥꯒ ꯅꯤꯅꯦ ꯑꯅꯤꯒꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯣ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯕꯥꯆꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯉꯁꯤꯒꯤꯗꯤ ꯌꯨꯝꯗ ꯍꯜꯂꯣ, ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯑꯩ ꯂꯥꯛꯀꯦ, ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯉꯒꯦ ꯍꯥꯏꯔꯛꯏ꯫ ꯃꯥꯏꯕ ꯇꯥꯇꯣꯟ ꯍꯣꯏꯗꯒꯤꯅ ꯑꯩꯈꯣꯏ ꯐꯥꯎꯁꯦ ꯌꯨꯝ 30ꯃꯨꯛꯇꯤ ꯂꯥꯞꯅꯩ꯫ ꯅꯦꯇꯣꯟꯅ ꯍꯣꯏ ꯇꯥꯇꯣꯟ ꯍꯥꯏꯔꯒ ꯑꯩꯈꯣই ꯕꯥꯆꯧ ꯍꯣꯏꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯀꯤꯅ ꯀꯤꯅ ꯌꯨꯝꯗ ꯍꯜꯂꯛꯂꯤꯕꯅꯦ꯫ ꯌꯨꯝ ꯌꯧꯔꯒ ꯑꯩꯈꯣই ꯄꯨꯟꯅ ꯇꯨꯝꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯃꯨꯛ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯒ ꯕꯥꯆꯧꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯏ꯫ ꯑꯗꯨꯒ ꯕꯥꯆꯧꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯣ ꯀꯣꯏꯅ ꯀꯣꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯌꯦꯡꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯗꯒꯤ ꯕꯥꯆꯧꯅ ꯅꯤꯅꯦ ꯑꯅꯤꯒ ꯃꯃꯥꯒꯗ ꯍꯥꯏꯔꯛꯏ, ꯏꯃꯨꯡꯁꯦ
ꯂꯥꯏ ꯊꯥꯖꯤꯜꯂꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯏꯃꯨꯡꯁꯤꯗ ꯅꯣꯏ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯇꯕ ꯑꯁꯤꯗ ꯀꯤꯍꯜꯂꯒꯦ, ꯂꯩꯕ ꯉꯝꯍꯜꯂꯔꯣꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ, ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯂꯥꯛꯀꯦ, ꯑꯩ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯌꯧꯔꯛꯑꯦ꯫ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯦ꯫ ꯕꯥꯆꯧꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯕꯥꯆꯧꯒ ꯂꯥꯛꯂꯦ꯫ ꯕꯥꯆꯧꯅ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯃꯒ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯒ ꯄꯨꯊꯣꯔꯛꯎ ꯍꯥꯏꯔꯛꯏ꯫ ꯅꯦꯇꯣꯟꯅ ꯍꯣꯏ ꯍꯥꯏꯔꯒ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯃꯒ ꯏꯁꯤꯡꯒ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯥꯆꯧꯅ ꯁꯅꯥꯃꯍꯤ ꯀꯥꯗ ꯆꯪꯉꯒ ꯂꯥꯏ ꯈꯣꯏꯔꯝꯃꯤ꯫ ꯑꯗꯨ ꯂꯣꯏꯔꯒ ꯕꯥꯆꯧꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯊꯣꯡꯖꯤꯟꯄꯥꯟꯗ ꯏꯔꯪ ꯂꯪꯕ ꯑꯔꯤꯕꯣꯟ ꯃꯥꯟꯕ ꯑꯃ ꯊꯣꯡꯖꯤꯟꯄꯥꯟꯗꯒꯤ ꯃꯪꯒꯣꯜ ꯃꯌꯥ ꯐꯥꯎꯕ ꯄꯨꯜꯂꯒ ꯊꯝꯂꯝꯃꯤ꯫ ꯕꯥꯆꯧꯅ ꯀꯩꯁꯨ ꯇꯧꯔꯔꯣꯏ, ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯑꯕꯗꯤ ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯀꯟꯕ ꯊꯕꯛ ꯇꯧꯒꯦ, ꯑꯗꯨꯒ ꯅꯈꯣꯏ ꯑꯩꯅ ꯊꯣꯛꯈꯤꯕꯗꯒꯤ ꯅꯣꯡꯉꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏ ꯈꯣꯏꯔꯝꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯦ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯃꯣꯅꯤꯀꯥ ꯊꯣꯛꯆꯣꯝ꯫ ꯑꯁꯨꯝ ꯑꯣꯏꯅꯃꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯂꯩꯕꯤꯔꯕꯁꯨ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯕꯤꯔꯛꯎ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ꯫